Lakhipuronline puthokchaba March ki tang 16 nongmaijing numit ki Khomjinba Pao tabirasi ahanbada maroiba Pao Cachar College Students Union gi mikhalda 35 gi manungda 12 ABBP na mai pakle President amasung Vice President ki phamna NSCY ki makut chankhre Jiribamda BJP maithi hanbasi K Sarat Kumar nani haina maral siraduna rally chatkhre Mahakpu Secretary famdagi lawthokpiu haikre JDU gi workers singna Sadam gi yumda phu cheiba tawi haiba wafam aran bani haina JDU gi maiki dagi phongdorakre Greater Tipraland gi dabi tawraduna Agartala town da pangthokhiba mifamda ising ichawgumna meeting khre amasung haukiba pung kunmari da Assam da miyoi ama COVID-19 na bathengna khre active case ki masing 38 oire Hojik mapung oiba pau tabirasi Silchar da Cachar College Students Union Mikhalda General Secretary Assistant General Secretary amasung Sports Secretary na chingba sit 19 gi manungda sit 12 ABPP na mai pakle amaromda President amasung Vice President ki phamna NSCY gi makut chankhre panbayai sanglaba chahi manga gi matungda Cachar College Students Union gi mikhalasi pangthokpani College asigi principal amasung chairman Dr. SS Natna March ki 13 da thadorokpa cherolama gi matungina mikhal asida mai paklaba singdi president oina N Laisemba Khanganba vice chairman da Afia Khanam Loskor general secretary da Bidutam Thor Chaudhuri deputy general secretary oina Aryan Roy aduga secretary ladies section da Nirupama Singhani Jiribam gi Horinagar playground dagi yamlaba nupi mayam gi oiba rally amangarang thangja numita chatkre rally aduda jiri da BJP maithi hanbasi K Sarat Kumar nani amadi K Sarat Kumar na jiri miyam bu yonthokpani haiba play card kaya paiduna rally chatkhi matungda police ki team ama laktuna rally adu makha na chathaba thingsin ki hairi rally ga mari lenana kamranga khulgi laisram ongbi ketuki leimana paumi singda K Sarat Kumar na Buddha Chandrabu Sawatli Hairabasu Mahaki workers singadi Sawate Haiki BJP ki secretary oiraga BJP bu support tobide haina maral siroduna Mahakpu secretary phamdagi lawthokpiu haiki Misi siga khoi irusarji bam ki meya pai bi mayamna khoi ho mo hawri se rile ma sawam sa chari se sigi matang se siga ai matim tang haijage handaki taidhi suba khoi election se siga khoi K Sarat haiba nupa sina hana tongthokpire adui matungda Buddha Chandra haiba nupa amsu tongthore ani se tos tobada Buddha Chandra na ticket phange Sarat na Buddha Chandra da support tobiraga magi wakar se sinabiramde majinda di support tawi hairaga magi wakar mayam sina sinaram dalbanina support tawi sapu manungda support tawde mapana tawsanaraga magi wakar sina asabudinda ki paisa mayam lawraga aduga maitai khulakta sakhairaga maitai gi vote khomi masigi da maktani akoina janingde akoina sarati janingdabagi mathakta akoina ngasiri le chatlibase ima BJP ma oraga BJP sarkar ge all Manipuri ki secretary oraga aduga BJP gi candidate ma chongthoraga kari gi makta ma full support tawidino aduga BJP gi support tawidabana maram oraga ma all Manipur BJP secretary CM na happy se state gi oina happy se phamdagi lawthok piu Jiribam district ki Sonapur da laiba Jiribam Assembly constituency gi mikhalda mai pakraba Muhammad Asabuddin gi yumda paumi singa irai numita athengbada unakhiba amada Jiribam gi dibong awang lekai da laiba Moirangthem Promen miteina mahaki yumda miyoi kanglup kharana thomjilaktuna yumgi property mangan takhalamba dukan thugaiba amadi gari mai tharambabu thamoi songna pendaba phongdokhibaga lenana asigumba leibak macha tadaba thong asi Thokaningde hairaduna thodok adugi matangda mari lainaba authority na matik chaba chairak pibiu haina phongthorokli numijung matung pung ahum makhai rom tarakpa matamda nioi kangluk kharak thomjil aga aigi dukan thugaiba dukan manungda laiba CCTV camera adagi computer laptop ade machine sing thugaiba adagi aigi gari mai thabiramba yung manungda changaga yumgi thongao mayam loina thugai biramba ai tudaki ai gi yum sida nung langjan dana kosan dana tauraga ai cha singdana pichak pichak singdana ko chen ba nung pandana ba ina chen ba aduge video clip mayam do
ai urbada ngasi thomoi sokna nuai ta phawi ai condemn tawi asigi thogan ningda ba thodo se mari laina ba authority singna amtang yengchillaga matik chaba punishment pihan janingi kari maram gi ai gi yumda laaga adumaina ai gi dukan da nung langjan ba dukan thugai ba dukan gi properties mangan ba gari mai tha ba yum manung da changaga thong thugai da yum manung da changaga yum gi pochai thugai ba icha singduna lotham lai tadana nung mayam langa ba icha singduna kanga da icha pichak singduna kanga da lotna lai ba ima na pakatna ising thana da lai ba asigumba maram cha da ba maram lai tana thong ai di leba masa ta da ba thong sing ase ai thogan ningte amasung matung da thogan biganu aduga thoi ba tawdo siga mari laina ba authority na matik cha punishment pibiu hai ba sai media gi kutang da appeal tawjai Taranithoi suba Manipur Vidhan Sabha Mikhal ki result haidokiba matung JDU gi worker singna Lalpani da leiba Imphal West Minority Morcha gi Vice President Saddam gi yumda changlaktuna mahaki imung manung gi nioi singda fu cheiba tawi haiba wafam asi aranbani haina ngarang thangjanamit ayuk ki pung 13 taba matamda Sonapur Part 1 da leiba JDU gi office da paumi singa unaba amada JDU Jiribam gi General Secretary oiriba TH Meghazit singna phungdokkibani mahakna thodok adubu akan mamong da condemn tawi hairaduna JDU gi side tagi mi furucho haina thakiba mata leite masigi wafam asi yumpham yaudabani haiki Legislative Assembly election gi result haidokraba matung nahan tang 13 na khana se na thokkiba thodo adugi matang da JDU gi maikai dagi kharigum khram yam da sandukchari madudi Lalpani da leiba Saddam haiba sigi jumda JDU gi worker sing tharaktuna maikai da vote pi haibi da makta JDU gi worker sing tharaktuna Saddam da phuba chaiba tawre haiba si JDU na yamna kanna condemn tawi maramdi JDU gi side gi masi thagi ba mata leite masi gi wafam ngasi yamna kanna JDU na condemn tawga loina na JDU gi maikai dagi asigumba JDU gi ideology da mi phu haiba gi keno su leite masi ma ai ahan makta da media gi thongda ai mayam puna makta sendoi aduna ojiki JDU gi ideology di Jiribam da shanti oina leiba amaga zat bijati khaidana punamak musi sanana leminaba JDU na pami aduna hojik thoiba sagaliba irang asi JDU gi maikai dagi yamna kana condemn tawga loina na masi tawbidanaba thoktanaba matung tawde thoktanaba JDU gi maikai dagi thamjari Greater Tipraland gi dabi tawraduna ngarang Tripura gi Agartala town gi Astabol Lampakta Chingmi singna ising ichawgumna tingkhre Tripura gi Puarida mamangda mukta thokhidraba mawongda miyam hupna tinkhre hairi mifam aduda maroiba wangangloi oina sarukjakiba Tripura Mothagi Supremo Maharaja Pradyut Kishore Dev Burman na wangangladuna aikhoi kana amataki mayokta nate aikhoi gi संविधान gi oiba hak adu tanbani haiki ai gi Bengali maruk mapang kaya lei Manipuri su lei haiki aikhoi dharma jati gi oiba kaidongda su rajniti taude mantri MLA di chahi manga khaktagini haujikti lollipop utuna aikhoi bu atai makhata na moithem toba yararoi haina mahakna haiki sanglaba chahi humbutra aikhoi bu namthaduna biraibiduna lakhi aikhoi lalhobanate Bharat ki संविधान bu yadaba NSCN ga Bharat Sarkar na wari sanabadi yaraga aikhoi ga karigi sanade haiba wafam apong mifam aduda Maharaja Pradyut Kishore Dev Burman na phongdokki haina Agartala dagi RK Tarunjit na paudam lakle ये प्रद्युत मानिके को देखिए हमारा परिवार ने हम कभी भी कोई भी कम्युनिटी के विरुद्ध नहीं है हमने रविंद्रनाथ टैगोर को सम्मान दिया जगदीश चंद्र बोस को सम्मान दिया आज भी मेरे पास बहुत दोस्त हैं जो बंगाली आज भी मेरे पास बहुत मित्र है जो मणिपुरी महाराजा ने शुजा के लिए आज से 500 साल पहले मस्जिद बनाया वही महाराजा ने त्रिपुरा सुंदरी मंदिर बनाया वही महाराजा ने चर्च को हेल्प किया वही महाराजा ने जमपुई में साइलो को मदद किया हम लोग ने कभी भी जाति और धर्म के नाम में राजनीति नहीं किया लेकिन कुछ मीडिया लोग लिखते रहता है हम लोग के खिलाफ Aboynagar Puthiba Welfare and Cultural Society amasung
Manipur gi UCM ani na kusam naraga numit mangani pangthokadaba North East Handloom and Handicraft Mela ngarang March ki tang 12 dagi haukre haudokpagi thoramda Tripura gi Handloom Handicraft Mantri Meber Kumar Jamatia UCM gi President K Joy Chandra General Secretary Deba Mitei Puthiba Welfare gi Thoburen N Niranjan Datta amasung Secretary S Deepak Kumar Sarugya Melada Manipur dagi stall kunmathoi aduga Tripura gi stall Marina Sarugya ki hairi Migi chana kanglon do khoina chatlurgadi aikhoi bo mapa mama masak khangdaba jati oina uki ganeba marum aduna aikhoi mafam asida lakpa matamda aikhoina thamjaning base aikhoi apunbana pangani aikhoi to visit this stall and to communicate with our Manipuri brother and sister who came from Infal, from Manipur, just to interact with them. It is not only for sale, but it's to keep our relationship. रिश्तेदार के हम लोग बहुत जुड़ने के लिए आप लोग यहाँ आया है ऐसे बिजनेस करने के लिए नहीं उसका थोड़ा सेकेंडरी पार्ट है फिर हम लोग का रिश्तेदार हम लोग रिलेशनशिप मेंटेन करने के लिए हम लोग यहाँ आप लोग बराबर आ रहा है एवरी ईयर यूज टू कम सो अगेन Hakse loisang gi pau matungina Assam da haukiba pung kun marida miyoi lising ama chahom ga humbutara turuk ta changing chathakibada miyoi amagi masada COVID-19 na ba thengrakhi active case ki masingna 18 oiri Manipur gi hakse loisang na thokpa pau matungina miyoi 13 ngarang COVID-19 positive oiba thengrakre positive oiba gi chang sada amata samik ahum oiri laina asina Manipur da miyoi amata sikiba gi pau leite Aroibada maroiba pau amukhanna Cachar College Students Union gi mikhalda 19 gi manungda 12 ABBB na mai pakle President amasung Vice President ki phamna NSCY ki makut chankhre Jiribamda BJP maithi hanbasi K Sarat Kumar nani haina maral seraduna rally chatkhre mahakpu secretary phamdagi lauthok piu haikre JDU gi worker singna Sadam gi yumda phu cheiba tawi haiba wafam aran bani haina JDU gi maiki dagi phongdorakre Greater Tipraland gi dabi tawraduna Agartala town da pangthokhiba mifamda ising ichawgumna meeting khre amasung haukhiba pung kunmari da Assam da miyoi ama COVID-19 na bathengna khre active case ki masing 18 oire Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare